Social media gi update khara mayamda pathoksari ahanbada nagagi lamda pambaina luchingba UNLF ki designated camp amjinba yaningde athubada hantokho haina NSCN na hairakre. Next update ta Chuchanpur district ta joint operation tawbada makhal makha kaya gi khulai kaya phagatpa ngamkhre hairi. Next update ta More da leiriba security personnel singda attack tawnaba purakpa IED ga konana kuki nupa ama AR na phare hairi. Next update ta Indian National Congress Manipur gi page tagi laukhatchari. Manipur Praja Singi Chawkhat Thaurang ama phawba tawba ngamdaba law and order ngakpa ngamdaba leingak makha tana laifam thoktre. Manipur gi BJP gi leingak hiram amatada maipunana thabak tawba ngamdre chawkhat khongthangda khumang chawksenba ngamdre miyam wabada kokta khut hapnare. BJP leingak na phabadi thabak sungsu sudana PMGSY gi thabak singi achauba senpham thikadar amadi angam athok singa manaraga yamlaba senpham lawthokpani.